Prithivi sinba thungna energy crisis thokaliba United States amasung Iran ge namit chamani henjelaklaba lana si loisinnaba lebak ani na yanaba purakhre hanasu USA amasung Iran gi marakta amadi Israel amasung Lebanon gi marakta ceasefire tognaba lepnakhrabani matung tarakpada negotiator singna leptana wari sanabada lan loisinbada yanaba purakhibani yanaba purakhiba matungina lebakanina Jungi tang taramapan irai numitta Geneva, Switzerland official oina Memorandum of Understanding ama sign tongnabagi wafam leire waram taramari yauba peace framework adugi initial copy amadi hanana digitally sign tongnakrabani lan loisinaba lebak anina yana cherol ama sign tongnaragani haina Iran lauthokraba matungda United States ki President Donald Trump nasu lan loisinabagi yana warol ama sign tongnaragani haina Hokiba tang taramanga da lauthokibani President Trump na maki social media platform wariba Truth Social da thagalakpa warol amada akuba samudra gi lambi Strait of Hormuz hangdoklagani amasung US na Iran gi thangpham sing blockade toriba dusu loiselagani haina phongdokki Donald Trump na maki warol aduda makhata na Islamic Republic of Iran ga mapung phana yanaba purakle pumnamakki mafamda yaipa paujel pizari Text laudana Strait of Hormuz hangdoknaba aduga US naval blockade su khudaktagi lauthoknaba aihakna ayaba piri malem gi lebak sing gi jahaz sing nakoi gi engine start over horo thau sentha lagani haina su phongdokhi banba yabadi Donald Trump na lan loisinaba United States ka Iran gi yana se sign tonaragani haina lauthoktringsai mamangda Pakistan gi Prime Minister Shahbaz Sharif na lan loisinaba Pakistan na horse oiduna Jun taramapanda Switzerland United States amasung Iran anina yana se sign tonabagi thoram pangthoklagani haina lauthokpa leikhrabani United States amasung Islamic Republic of Iran gi lana se hokhiba February tang 19 dagi horakhibani numitaduda United States amasung Israeli forces na Iran gi mathakta akiba phangna khut thaba hokhibaga loinana Islamic Republic of Iran gi Supreme Leader Ayatollah Ali Khamenei wa hatkibani numit chamani henjalaklaba lan asida lanmi amasung misam kaya gi punsi mangkhre amangata kaya thokre lan asida malem pumbagi oina energy crisis amasu thokhali lan asina energy crisis sauna mayok na hanba malem gi lebak singi manungda India su amani lan maram oiduna petroleum gi pothok marang kaina phanglaktaba amasung crude oil gi mamal leptana wangkhalakpadagi India da petrol, diesel, compressed natural gas, amasung commercial LPG, liquefied petroleum gas ki mamal wangkalakpada natana yumthong kuding da sizinariba subsidized domestic LPG ki mamal so anirak hengat khrabani 14.2 kg ki oiba subsidized domestic LPG ki mamal haukiba Mars thada cylinder amada lupa humpu gi changda hengat khraba matungda amuksu haukiba tang taretagi cylinder amada lupa kunmapan gi changda hengat khibani malem gi lebak singi manungda Indiana petroleum gi pothok sing chang wangna sizinaba ahum suba lebak ni aduba India thau amasung natural gas marang kaina thokpa lebak amadi oide India da sizinariba petroleum products sing asi ayambadi mapal lebak sing dagi leibani LPG chade mari budradi mapandagi pusalaklaga sizinabani United States amasung Iran gi marakta lan tholakpadagi Iran Strait of Hormuz thingzin khibadagi India gi crude oil amasung natural gas pusalakpada chauna apan bathoktuna lakpani India na mapa lebak singdagi leiriba LPG amasung crude oil gi chada yankhai dagi humphuromdi Strait of Hormuz phawraga pusalakpani hojik United States amasung Islamic Republic of Iran anina lan loisinaba yana warol sign tongnaba yana khibaga loinana lebak ani asigi lan maram moiduna India da thahum hena mayok na duna lakliba energy crisis asisu athubada loisilakpa yabagi thajaba leire